Akashbani Imphal R.K.Gorani na pau pajari ahanbada maruoiba pau awang nungpo raja singda Amrit Railway Station humpu saragani Manipuri oina ama yaurugani haina Railway Mantri Ashwini Vaishnaw na phongdokre National Highway Kuntra Taret Imphal Jiribam lambida driver sina khongjang changthin khibedagi hauzik Jiribam da petroleum puba gari sing yauna puna gari sam maipumdoi panduna leidi Manipur Kaithel phambi apunba lupna sarkarna nimit 15 gi manungda raija asida tangdu leitaba purangna bohonna bi haina appeal tawrakli Kendra ki budget ta raija singda manada meyang yengle haina birodina sirakiba marala du selthu mantri Nirmala Sitaramana yakhidre amashung aran ba yimpham yaudaba pau sandokpa thingnaba sarkarna paikhatpa yaba thawrangsing paikhatli haina Kendra Information and Broadcasting Mantri Ashwini Vaishnaw na hairi Manipur ki ama yauna leibak asi awang nupo raja singda Amrit Railway Station haina mingthonba train station humpu saragani haina Railway Information and Broadcasting Mantri Ashwini Vaishnaw na phongdokre Budgetary provision ki matana ngasi video conferencing kuthangda pangthokpa paugi miphamda wafam asi mantri na phongdokhibani Manipur ki oina su thoramadu boparada leiba PIB Imphal ki office ta video conferencing kuthangda paumi sing amadi PIB ki official sing saru yaki North Central and the Northeastern Railways official sing yauna pangthokpa paugi mifam aduda Sri Ashwini na hai sagadoriba Amrit Station humpu asigi manungda Manipur da ama Arunachal Pradesh da ama Assam da Yangkai Meghalaya amasung Mizoram da amamam Nagaland amasung Sikkim da amamam loinana Tripura gi marini magna hai Englishini mapandagi lisingani taramari phawgi manungda anoba railway track sahi amda saurangna kilometer humbutarelom tamak semangamlammi adubu Englishini taramari dagi chaliba sahi asi phawbuda sahi amda kilometer lising taraga chahum humudra humdoilom semangamduna railway track semgi sang sada manga hengatle Mamang the railway track sing electrification taromdrabasu Englishini taramari dagi ngasi phawbuda sahi amada sangchata kilometer samgani phuni thoirom electrification tawangam le haiki Railways na pakaliba thorang sing paleduna Sri Ashwini na makata na hai English ni taramari degi ngasi phawboda rail flyover amadi under bridges punna sami humdrarom sakre National Highway Kuntra Taret Imphal Jiribam lambida driver sing na khongjang changthin khibedegi hauzik Jiribam da petroleum puba gari sing yauna puna gari samang marphumdoi panduna leidi Ekhogi Jiribam paumina police ke pau paladun hai ngasi nimit yungba mamang phawda Jiribam na panno lai bagari sing adu manungda LPG puba gari humpu mapan thau puba gari phudrama thoi oxygen puba gari amma amasung atai tangai phadaba polam sing puba gari kuni thoi yauri lambi eski pibam ka hen phatabadagi all Jiribam Road Transport Drivers Union Oinam Long Drivers Union Hill Area Drivers Union khongsang amadi atai lambi eski mai leina balup kayaga kosamna duna tha asi kuni thoidgi lambi asida gari satana warep laukibani Imphal West Jilla gi manung chana leiba lamphel court ki lambi semji lo haiba dabi the All Manipur Bar Association ambagi members singna lambi as thingdinduna khongjang sangsin khre ambagi president Puyam Tomsan hai lambi asi yamna muroi lambi oirebasu matam sangna semjin bidabana chathok chasinda khudong chadaba pibata natana gari accident hopgi sang wangle Mari laina besingna semjin binaba karak hana taksin krabaso hauji phawba thaba pangthoraktabadagi lambi thimi khongjang changchelakpani masida mari laina besingna meyang changbidrabadi makhatana akanba khongjang changsilagani hairi Imphal Yarepor lambi asi sembi naba dabi tawduna All Kongba Road United Clubs Organization chathariba khongjang makhatana chathari masina maram oidar lambi asida chathok chachin tawriba meyamda sound awaba mayoknare Manipur University Mahiroi Singh Amadi Fraternity Singh na tarataralak suba disturbance free educational zone demand ngasi palan tawkre University asige men geta pangthokiba palan thoromadu mari leinana tonga dabi sing tawrakli dabi sing adu manungda Manipur University manungda sel yauna tonga ba pochai gi demand tawbigano education sector da laiba institution khudingmakta sarkana politicize tawbigano amasung sahi amagi manungda numit chaniga kundi sungsoi soidana laik tamhana hotna biu haiba dabi sing yauri khongjang adu saruk yakibe maroi amana makhone taliba dabi sing paledun hai campaign asigi maru ba pandam si Manipur University manungda
tongan kanglup haiba tare masina puba thamanga moidaba sel demand loinana kogi pochagi demand kya tauba masi tobiganu aduga education sector lebiriba institution khodimakta government na politicize tauba amasung politics tauba tobiganu chahi magi academic calendar da leriba numit chahu humungai manungda numit chani kun masimadi suksoi soidana larik tambagi numit oina thambiu haibagi demand simasu akoi aduga education da any nepotism favoritism corruption gi thabak sit tawidaba government ki oiba tongan ba akoi institution sing sigi tawgadaba mathau sing tawda maram oraka da academic session kairakpa kolakpa mayam sing se tawdabagi pandam lai aduga loinana education da any yakai thangai ba private tawbiganu haiba thim taruk sida akoi campaign sasajabani NASA Mukta Bharat Abhiyan campaign ngasi Kaksing jila asigi deputy commissioner Rohit Anand haudokre district administration Kaksing amasung district social welfare office na sinduna campaign ase haudokibani social justice amasung empowerment mantralagi meyang makhada thariba signature campaign asina mayai kabat nisagi polam sing muthatnaba pandam thamli tabiriba pawasi Akash Bani Imphal dagini Manipur Kaithel phambi apun balupna rajya asida thokliba irang asiga mari leinana sarkar na nimit 15 gi manungda tangdu leitaba purangna bhone bihaina appeal tawrakli asi Manipur Press Club ki thangjing hall da pangthokpa pawgi mifam amada lup asigi president oinam bilasini na hai lanjenari ba miyam na relief camp da awaba kya khangno leiba asi sei ama makai fazil lakle makoi singasi masa gi yumda tek ta kaidna hanjin bagaloina na ayat apan jawduna leireba matamaduda rajya asida santi hanjille haina lawgani masida paliba sarkar asina akan memiyang samiduna thabak paikhatpagi tangai fadabalei Langi mirangi matamda liriken da wadana naigana akoi lebaki marola malaga akoi yum dahna phammi haja yumi makai tamna olaga nailaga awaba khangbodo tahi ma makai sure hudikti apha batamda hanjale haragadi Manipurda leiba liriken da awala khangiba miui kaya se masagi maran matum puchigi talaga manga ta horaba macha musu kainarba miya machina mayumda harau hadal magamado adubu ingmata pakawi Center for Financial Literacy amasung District Manager Thawban Lasindra ngasi Wangjing Kondompongpi Sports Complex ta hangba relief camp ta nomi goiba mega financial literacy camp ama pangthokre Nabat amasung RBI lamjing makhada State Bank of India gi tingbang loina na pangthokiba camp aduda saruk yakiba akhang ahi singna jila asta leba tongan ba bank sing amadi mari leina ba bibak sing na piriba miyang yaipena ba schemes ngi matangda wangangki Loktak Development Authority Workers and Employees Union na tungan dabi sing talado na ngasi dagi wakat mipam sa taba haukre. Bisnupur Jilag ning thakong da laiba Union SK Office mamangda wakat mipam madu sa taki. Lagliba ilan mit fawbura sa tagadaba wakat mipam madu da taliba dabi sing di equal work, equal benefits LDA gi karmasari sing sana kalon sembi ba seniority basis ta non-technical karmasari sing promotion pi ba sina sing badabi yauri. Union National taliba dabi sing mari laina ba sing na tabi drabadi Thasi kon mapandagi thabak lebi khongjang changchen gani hairi None jila ki longmai da Punjab National Bank ki anoba branch samangasi jila jugi deputy commissioner Dr. Sarachandra Arojun hangdokre branch asina mafam adu akobe da lebe meyam da ahenba kodong saba kaya pirakan hane deputy commissioner phongdoki Assam ki kasar da marna ahum hat ki bagi mayukta Surasanpur dangasi meyam ki khongjat na masat kre Cookie Women Organization for Human Rights amasung Mar Women Association na sinduna sakriba khongchat aduda misi eski matangda judicial inquiry tawgadabani haina deputy commissioner kuthangda Griha Mantri da serol pisinki Mayang Imphal leba Prabhavati College governing body da sana kalon gwangda ojatret hamlam ni haina Federal Student Organization Kanglepak fesok na maral sirakli lup asigi serol amada hai College asigi naun hangwa department ahum da waja taret tha taruki contract basis ta hapna thabak tawlongki adu butungda haiba waja sing adu advertisement notification thoktana amadi Directorate of Higher and Technical Education gi ayaba laudana haplam bani haina maral siri Thanga Mahorol Puyawari haiba larik ama phongkre larik asi luangsa ibomsa salam kaibul na ibani Mamang segi July tarukta zawjangtiki mafam amada mangki bedagi thiba khangna lairakhibi sagol bantera tongbram lekai digi luang bilin thoingambi hizamgi haksang phangdriba phawba magi aroi mathong mangam pangthokiro haina mahiroesi apokpa hizam kulajit na hairi gasi maki yumda pangthok pawgi mifam amada hizam kulajit na hai security advisor ga unadana wari sarobada ngasi phawi manungda langla langjin khangalaken haina thamlakhibani adubu madui mahutta thodok asi matangda thoidebi mami taba asi laibak thibani
Zakolaba matam asida phone gi lukun phabu thopa ngamdaba asi paliba sakar asi sol hen takpani hairi amaromda mamang sahi ki July 3 tagi thiba khangna lairakkiba mahairo hizam hemanjet ki aroiba mathau mangam ngasi ayu ma ke pongna pham tayel kolom laikai da pangthokre Akashbani Imphal dagi pau tabiri केंद्र के बजट राज्य सिंह मानदब मियंग येंगले हाइना विरोधी सिरकिबा मराल अदो सेल्थ मंत्री निर्मला सीतारमण याखिद्रे राज्य सभा ngasi juro awar gi matamda विरोधी सिना सिरकपा मराल gi pakum piraduna श्रीमती सीतारमण हाई कांग्रेस न लुचिंगबा विरोधी सिंगना मखोगी दल सिंग लेंगाक राज्य सिंगदा केंद्र सरकारना करिसु थगoi इंसिन बिद्रे हाइना लान उहनबा होनबा थौरांगनी बजट खुदिमकता लेबाक असि राज्य खुदिमककी ममिंग पनगिनी हाइबेगु वाफम लेते ममिंग पंदे हाइदुना केंद्र सरकारी थबक थरम सिंह राज्य अदुदा जरोइदब नते अरानबा अमदे निम्फम यावदो पाउ संदोकपा थिंगनबा सरकारना पाखत याबा थौरांग सिंह पाखत लिहाइना केंद्र इन्फॉर्मेशन एंड ब्रॉडकास्टिंग मंत्री अश्विनी वैष्णवना फोंदोखरे लोकसभा ngasi mahang ikpi khiba aiba pakum amada sri ashwini na hai tongan tongan binya ge platform sing na sandok pa aranba pauk sing yengsina ba sarkar gi institutional mechanism lei मंत्रालय ऐसी मखादा हौकिबा सही लिखिन 15 नवंबर थादा प्रेस इन्फॉर्मेशन ब्यूरो की मियंग मखादा फैक्ट चेक यूनिट FCU हाइबदी अरान मखंदोन युद्ध सेमख्रे मसिना केंद्र सरकार के मरी लेना संदरोप अरान पाउसिंग एक्शन बदा साउन मतेंग पांगली रेलवे मंत्री अश्विनी वैष्णव हाइदी इंग्लिश नि 13 हौजे फावबद इंडियन रेलवे ता मियोय लाख मंगा हेना थबक लौखी वफम मसी मंत्री नंगसी लोकसभा दा फोंदोखिबनी जम्मू कश्मीर की आर्टिकल 4 लथोखब मतुंगदा मफम अदुगी सानि रक्षा की फिबम सिंथानिंग ओइना फगले हैना केने गृह राज्य मंत्री नित्यानंद राय नंगसी राज्य सभा दा फोंदोखरे इदुने पिब पाखुम अमदा श्री नित्यानंद राय हाई हौकिबा सही लिसिंग निकोलुम दोइदगी जम्मू कश्मीर दा नुंग थोमजिन इरांग हौबने सेमि थौदोक सिंग थोकिबा लेते शांति रक्षा की फिबम फगलकपदगी जम्मू कश्मीर दा मपा लेबा की लमकोइबे सिंग लाखपगी सांग हेनगतले महिलोइसंग सिंग हॉस्पिटल सिंग अमसुंग पब्लिक इंस्टीट्यूशन सिंग अयत अपन जाउदना मथौ निथिन तौरे शांति रक्षा की फिबम फगलकपदगी हौकिबा जैलिसिंग कोलुमदोइदा लमकोइबे मी कोटी अनि लाख 13 लाखी हाइना मंत्रीना मखा ताखी जम्मू कश्मीर कुपवारा जिला दंगसी टेरोरिस्ट का कुथोनबदा भारत लानमी अमल सोकले टेरोरिस्ट अमल लेखिद्रे लानमीना थादरप चेरोल मदहाई कुपवारा जिला टेरोरिस्ट चथोक चसिन तौरे हाबी पाउ फंगबदगी ngरang numiddangdagi जम्मू पुलिस का लोइनेना थीब हुंबगी थबक चथरकपनी मदुदा टेरोरिस्ट अदु नोमे कापसिलकपदगी भारत लानमीनासु हंदुना नोमे कापदा टेरोरिस्ट अदु लेखिदबनी BSF, SSB, CISF अमसु रेलवे प्रोटेक्शन फोर्स याउना सेंट्रल आर्म पुलिस फोर्स ता एक्स अग्निवीर सिंह लौसिनबा सेम सानरकली सेंट्रल आर्म पुलिस फोर्स की डायरेक्टर जनरल सिंहना एक्स अग्निवीर सिंह दा सादा रिजर्वेशन पीबे लोइनेना थबक चंगबी सही अमदी फिजिकल इफिशिएंसी टेस्ट कोमथोकनी हाइरी थौरांगसी प्रधानमंत्री नरेंद्र मोदी की मेंग मखादा पाइखतपनी नीट यूजी की परीक्षा मखा ताना तौदना बखंगलकपा लेत्री हाइना केंद्र के शिक्षा राज्य मंत्री डॉक्टर सुखंत मजुमदार न हाइरी राज्य सभा दंगसी मांगने पिखिब अइब पाखुम अमदा हाई नीट यूजी परीक्षा लकथोकलगा हाना चनरंबा राज्य सिंहना पांगथोकपा एंट्रेंस एग्जामिनेशन अदु अमुक हंजिन हनबेग वाफम लेते अमरोम हौखिबा जून थादा पांगथोकनी तोरंबा UGC नेट परीक्षा अदु मथंग था अगस्त के तांग 12 सेप्टेम्बर 3 फावगी मनुंगदा कंप्यूटर बेस टेस्ट ओइना पांगथोकनबा वारेप नकरे हाइनासु मागना मखा ताखी हौजिक अरोइबदा मरोइ पाउ अमुक हन्ना मणिपुर के अमा यावना लेबाक असि अवांगनुपुर राज्य सिंहदा अमृत स्टेशन हाइना मिथोनबा ट्रेन स्टेशन हुंपु सारागनी हाइना रेलवे मंत्री अश्विनी वैष्णवना फोंदोखरे नेशनल हाईवे 38 इम्फाल जिरीबाम लंबीदा ड्राइवर सिंह खोंग चंगचिन खेबेदगी हौजिक जिरीबाम दा पेट्रोलियम पुब गाड़ी सिंह यावना पुन्ना गाड़ी सामंग मरफु हुमदोय पंदुना लेरी मणिपुर कैथेल फंबी अपुनबा लुपना राज्य से थोकलिब इरांग असिगा मरी लेना सरकारना निमित 10 मानिंग मनुंगदा तंगदु लेताबा पुरंगना बहन बिहाइन अपील तौरकली केंद्र के बजट राज्य सिंह मानदेब मेयंग येंग लेहाइन विरोधी नसिरक्यो मरालदु सेल्थ मंत्री निर्मला सीतारमण याखिद्रे अमसुंग अरानबा यमफम यावदबा पाउ संदोकपा थिंगनबा सरकारना पाइखतपा याबा थौरांग सिंह पाइखत लेहाइन केंद्र के इन्फॉर्मेशन एंड ब्रॉडकास्टिंग मंत्री अश्विनी वैष्णव हाइरी पाउ लोइजरे।